मरोइब तेंदंग ता हामदा थमजगे मणिपुर टॉप चैनल दगी CRPF पर्सनल अहुंगी मथकता प्रेजेंटिंग ऑफिसर यावदना सतकिबि इंक्वायरी अहुंगी ऑर्डर कोर्टना कक्थखरे CRPF की पर्सनल अहुंगी मथकता तुंगान केस अहुंगा मरी लेजना CM की इंक्वायरी कमिटी ना प्रेजेंटिंग ऑफिसर यावदना इंक्वायरी सतकिबि दमकता कमिटी अदुना ताकिब ऑर्डर अदु सनपि यारोय मदि पर्सनल अहुंगी मथकता लखोटकिबि एक्शन अदु हंदोंनबा मणिपुर हाई कोर्ट मरी लेनबा रेस्पोंडेंट सिंग खनखरे सरंगबम ब्रजेंद्रोना पिटिशनर मदि मिनिस्ट्री ऑफ होम अफेयर्स की सेक्रेटरी न मुतसिनबा यूनियन ऑफ इंडिया DGP CRPF IGP मणिपुर एंड नागालैंड DIGP ऑफ CRPF कोहिमा मसम कमांडेंट 109 सुबह बटालियन CRPF कोहिमा रेस्पोंडेंट ओइदन थरकिबा पिटिशन अमदा पिटिशनर से सेंट्रल रिजर्व पुलिस फोर्स द कांस्टेबल GD ओइना थबक जोंदुर मथौ ताबा ट्रेनिंग न सिंगबो लोइसिनदुना 109 सुबह बटालियन CRPF कोहिमा द पोस्टिंग ताखि इंग्लिश की सेप्टेम्बर 12 तरह फाउबगी सुटी फंगदुन सख्रब मतुंग मखा ताना मरी लेनबा अथॉरिटी की अयाब यावदना रिपोर्ट तौरदबदगी माकी मथक्ता डिपार्टमेंटल इंक्वायरी अमा सतखि डिपार्टमेंटल इंक्वायरी दुन इंग्लिश 13 अगस्त मरी द ताबा फाइनल ऑर्डर अमना माकु मरा लैरे हैबदु थबक्तगी डिसमिस तौखि CRPF तो कांस्टेबल GD ओइब शिव किशोर पथकना पिटिशनर ओइदुना कोर्ट असिमक्तदा थारकिबा पिटिशन अमगी मतुंगिना पिटिशनर सि 15 सुबह बटालियन CRPF तो कांस्टेबल GD ओइना पोस्टिंग लेदुन इंग्लिश 13 की जुलाई 19 दा सेंट्री ड्यूटी ताखि मांगना ड्यूटी तौरिङैदा मसाद इशू तौब AK राइफल्स अदुदगी नुमै मरु अनि कापथोखि थाउदो अदुगी मतुंग पिटिशनर सिबु सस्पेंड थंबग लोइना माकी मथक्ता इंक्वायरी कमिटी अमना डिपार्टमेंटल इंक्वायरी चतखि इंक्वायरी दुदा माकु मरा लैरि हैरदुना माकी एनुअल इंक्रीमेंट्स अदु सही अमगी ओइना थिंगजिनबा मदि माकी सस्पेंशन अदु रिवोक तौरे हैना ऑर्डर पास तौखि इंक्वायरी कमिटी न पिखिब ऑर्डर दु मान सतकिब क्राइम अदु कुसनदी मदि मदुबु रिव्यू तौनबा IGNES ना DIG रेंज खटखिद खंगलपगी मतुंगिना केस अदु रिव्यू तौरबा मतुंग पिटिशनर सिगी टाइम स्केल पेड सही मरी की ओइना लोअर स्टेज दा हंथाननब ऑर्डर पिखि कोरसिमक्तदा CRPF ग्रुप सेंटर इम्फाल दा SMO ओइब डॉक्टर सरदा सहीनी गिदा सिक्योरिटी की ड्यूटी तौबा कांस्टेबल GD राज बहादुर पिटिशनर ओइदुना थरकिबा पिटिशन अमगी मतुंगिना माकी बैंक अकाउंट की माक इनकम ग सनदना पिटिशनर सिना इंग्लिश 9 तारा की नवेंबर 15 लुपा लाख 1.25 मथंगी निमित नवेंबर 13 लुपा लाख अमा इंग्लिश 13 की मे 19 लुपा लाख अनि डिपोजिट तौखि मसिगी मतुंग इन इंग्लिश 13 की फेब्रुआरी 4 13 फाउबगी मनुंगदा लुपा लाख 2,50,000 चनिगु हुंफु लौथोखिबगा मरी लेना इंक्वायरी कमिटी अमा सेमदुना माकी मथक्ता डिपार्टमेंटल इंक्वायरी अमा सतखि इंग्लिश 13 की अप्रैल 19 इंक्वायरी कमिटी राज बहादुर बुथाबुतगी डिसमिस तौखि मणिपुर हाई कोर्ट थरकिबा पिटिशन अहुमसी पुनसिलगा जस्टिस एगुनेश्वर शर्मा की कोर्ट ममांग से जुलाई 9 दिसंबर 13 हियरिंग सतखि कोन केसों की पिटिशनर सिंग रेस्पोंडेंट की काउंसिल सिंगी वरुल सिंकुम तारबा मतुंग थासी कुंदा राइस लथोखिबने कोन ताकिब ऑर्डर दुना केस अहुमसीदा लैरिबा कमनी सुवस सतखिबा डिपार्टमेंटल इंक्वायरी दुदा प्रेजेंटिंग ऑफिसर हाप्तन इंक्वायरी ऑफिसर मसाना प्रैक्टिसिंग ऑफिसर की थौदांग बुलौदना विटनेस अमदी केस असिगा मरी लेनबा सेसांग सिंग एग्जामिन तौखि पिटिशनर की काउंसिल लोकिबा एडवोकेट केस रोशन थमखिबदा सदखिबा डिपार्टमेंटल प्रोसीडिंग अदु नेचुरल जस्टिस की प्रिंसिपल सिंग अदु खंगाउनरे इंक्वायरी ऑफिसर अदुने इंक्वायरी अदुगी जजसु ओइबा मदि प्रोसिक्यूटर सु ओइखि हाइना थमखि कोन पिटिशनर सिंग सर्विस तकी लौथोकपा मदि रैंक हंथानबगी ऑर्डर पीखिबा डिपार्टमेंटल इंक्वायरी प्रोसीडिंग अदु प्रैक्टिसिंग ऑफिसर हाप्तबना मरम ओइरगा सतनरोय मसिग लोइना पिटिशनर ओइरिबा सरंगम ब्रजेंद्रो सिंगा मसुम राज बहादुर बु मखोगी सर्विस ता हंजिनहनबा लोइना मखोय सस्पेंशन अमा डिटर्मिनेशन मनोंग लैखिबा मतम अदु इन सर्विस ता लैबनी हाइना लौबगा लोइना सेनरिटी यावना फंगफम तोप खुदोंग साबस फंगदबनी अदोमेना मखोयगी पन्नुना लैरिबा तोलप पीबा पीदबा दुदी मरी लेनबा अथॉरिटी न लेखनी पिटिशनर ओइरिबा शिवा किशोर पथाकु मागना हाना लेरबा पोजीशन अदुदा हंजन हनबग लोइदना फंगफम थोप खुदोंग साबस फंगना बस कोन ऑर्डर पिखि कोन मखातन रेस्पोंडेंट सिंग मथौ ताई खलबदी मरी लेनबा सना कंगलोन सिंगा लगा नौना इंक्वायरी सतब पामलबदी सतबगे याबस पिखि चंदेल डिस्ट्रिक्ट बॉर्डर फेंसिंग की मयोक्ता प्रोटेस्ट सतखरे
border village tagi Kuki Praja singna yamlo bamiyo sing thulaktuna protest sathakre hai basi government gi maikei degi border construction tawbagi matangna fencing tawbagi matangi mayokta sathakibene haina su pawmun makhatana phongdorakli hairiba rally asi molsam village haiba jaga dagi protest asi horakibene haisu thajaninga oiriba pawmun makhatari atopa maruiba pawmana Susampur operation sathaba matamda Kuki Rebels ani fogat pangam kayari Indian Security Force amasu Manipur Police apunma combined team sathakibada hariba United Comrades Revolutionary Army UKRE ni singnaba kedarani fogat pangam hari Manipur Susampur district ki manungsana fogat pangam khibane hari hariba UKRE hariba group as Kukizo underground group ki kungamanga gi manungda yawba Houses Union Government suspension of operation Ladiva group Amani Hanis Tazaning or River Paus and Makatana Reportori Manipur optional gi mai kai digi maru ebi pausing miam na thamjari hanbada kanglai paki mairagi editorial miam na thamjari lengak loising na la loisina na bahona dribisi karigino Manipur miam na hausuk pamlibasi Manipur kanglup ani gi marak thokliba lana si lusin baibisini lana si makasa thaduna laidiba makai lamdamasi da sakot thaurangi thaba amata paket pangamloi loinana lamdamasi gi miam na laitana hingduna laibisungamloi maduna Manipur lengana hana packet kadaba thavas Manipur thokliba lana si lusina na bahona baibisini aduga lana si lusina na bahona bada Manipur gi chief minister and Birena Mangjil thana songtoktuna ahanbada lengak loising amat oina khomjin tasingduna apunbigi pangal thona adu amat oina sagatpa mathautai loinana all political party gi mifam kauduna la loisina na bawa khanaduna barat lengak ta amat oina takshin pamthui adubu tawpham thokpa thavas di hauju phawba Manipur gi lengak na tawdana lairibasi yamna lali miyangi mihut oiriba lengak loisingsu mana thu ba tawduna leibana apunbagi pangal thona adu sagatpa ngamdi lengak loisinggi lusingba oiriba chief minister nasu Mangjil thana songtoktuna lana si lusina na ba lawpham thokpa thawdang adu lawdana sakot thawrangi thabak paikhatlibani haiduna matam hawkiba dum asum leibagum tawribasi yamna lali masina mangjabana nongmonomigi asum helaktuna Manipur si pumtum tumbagi phibamda lakani haibasi aikhogi laingak loi oiriba singna khangpham thui amaramda lamdam asida leiriba masing yamlaba civil society organization singnasu lana si lusina na bahona bada amat oina punsinduna apunbagi thauna pangal du sagatuna marebak Manipur kanana ba lawpham thokpa thawdang adu law sungani hauzik phawbi goinadi civil society organization sing sisu masoi ta aduna leibugum tawi masi leibak miamna atuki matik penati Manipur lengana Manipur thokliba lana si lusina na bahona dana haibadi lawpham thokpa thawdang adu lawduna leiribasi civil society organization singna sarkar gi aran basi sumthoktuna marebak Manipur kanana ba lawpham thokpa thawdang adu lengana lawnaba khonapam thui punamasi gi mathakta hauzik phawba Manipur lenga ki lusingbu oiribasi minister Bharat ki prime minister Narendra Modi unaduna lana si lusina na ba wari saba ngamdre prime minister Narendra Modi na su lana si lusina na ba wafam amata kangthokpa leithre maduna prime minister amasum chief minister ani leinariba mari asi atuki matik phatre amana magi wata nadre hanna phawba yengnadri habigi phiba madu yauri habiyai oiriba phiba masi Bharat miyam ki mamang na thoklibani maduna Bharat ki apunba miyam na su Manipur thoklib lana solution na ba Bharat lengang na asubu thawdang lawgadabani habigi apunba kholaw do hauju phawbu lawraktri Manipur kaining laga kaijo Manipur miyam warning laga wajo haibarom da leire maduna oiriba phiba masina takpadi Manipur si apunba Bharat ki manungna chandabagum khalabra habigi wahanga malakli loidana Bharat lengana Manipur hanthaba miyang amadi yengle haibasu sabsana takle habi maram maduna oiriba phiba masida Manipur lenga ama isaw sawna leiribani Delhi dasu BJP ki lenga sasani Manipur dasu lenga sasan leiribani maduna double engine lenga asina Manipur thokliba lan asi phawbu lusinba ngamna ba honadaba haibisi yamna lali maduna Manipur gi chief minister gi horaga atai minister amadi MLA singna pula punsinduna apunbagi pangal thauna sagatuna Manipur kanana ba Manipur thokliba lana solution na ba lawpham tokpa thawdang adu lawba sumgani hainasu kanglai paki mairagi editorial sida makhata na pali atopa pawmana Union Home Minister Manipur gi wathokpa sumnagi ethnic conflict ni hairaga laithokpa yaroi kokomi Manipur hauzik thoklibu wathok asibu Union Home Minister Amit Shah amasung maki team Kiren Rijiju na sumnagi ethnic conflict amani hairaga
tuminna leithokpa yaroi issue asi narco terrorism amasum geopolitical ani asiga sagonabi issue amani haina coordinating committee on Manipur integrity kokomina haidi kokomina thadorakpa chirolamada mathaki wapam asi fongdoladun issue asi hena lusilaktuna control toba ngambegi wangmada laktringai athupa matamda India government puksial singna akanba thabula khotuna lusinana bohonagadabani masi natrabadi Manipur kaidorongda nena taba phibam amada leiba ngamdabigi loidana malemgi miyam mamangda India gi mingsasu thigane haidi amaramda paukse singna report tawriba Myanmar India border lainungda aronma tunnel hutuna hairiba lambi asida drug smuggling gi thabak singsa thari hairiba si kokomina taraina lawdi masi leba asigi national security asawa singna bamani maru oina awano poklamdam gi oina hiena khudong thiningai oiba waphamni asiguma thorang asida externals amadi internals force yaramgani haiba yelhomi miyamna matam kya gi mamang gi singna duna lakpa waphamni haidi Myanmar Mizoram International Border lay hairiba aronba tunnel asi heavy vehicle sing satpa yai haina panmana hairiba thaba asi isam samba drug lalon bakharana tauba ngamgadaba thabak nati haiba sidi tasengli hairiba thaba asida Mizoram amadi Myanmar gi sin state ki sakti leiba khutsing yaramgani haiba sisu masana taraba waphamni matang asida ningsingbu yabadi Mizoram da leiba akaknaba group kharana United States sin group singa lauktunaraga Christian state ama Zaulen ama India Bangladesh amasu Myanmar gi lamsing sekna semnaba thorang tawri haiba wafam leibana hairiba thorang asi tawriba singi khut yoram loi hainingai su leitri haiba wafam sirol asi pali sirol asi na makha taraduna oiragliba phibam asi de India governor na awang poklam da masi narco terrorist emergency lakhoktuna narco terrorism gi thabak kan khalak liba si thingnaba akanwa thabak lakhut kadabani haina demand tobug loinana Manipur gi irang asi lusingi hairabadi India government na narco terrorism gi thengnabana ahanba thabak oina lakhut kadabani hairi central amadi state government aknaba matam gi manungda Manipur gi crisis asi lusinanaba akanaba policy ama pakhet kadabani haina kokomina demand tobug loina Manipur Mizoram amasum sin status athariba narco terrorism activities singasigi mastermind oiriba miyoi singi mathakta kupna thikat kadabani Indo Myanmar ngamkai pading gi Mizoram sarukta leiri hairiba aron tunnel sikudakta thugainaba thabak lakhot kadabani haina su kokomina demand torakli ahanbada Indonesia amadi India ga defense manufacturing yauna tuan bi hiram kyara thabak tawminana ba miyeng thamli Modi Indonesia amadi India ani ki marakta defense manufacturing yauna tuan ba hiram kyara thabak tawminana ba miyeng thamli haina Prime Minister Narendra Modi na fogdokhre India ra thulakhiba Indonesia gi president Prabowo Subianto ga Prime Minister Narendra Modi ga unaraba matungda PM Modi na phongdokhibada defense sector yauna tuan ba sector singda leiwa ani gi marakta thabak kya pekhat minagani leiwa ani gi marakta hana dagi hauna afaba mari thamduna lakli India gi ahanba Republic Day gi thoramda Indonesia gi lusingbu laktuna sarugyaki handaki Republic Day gi thoram asidu Indonesia gi president Prabowo Subianto sarugyagani masi yamna maru oiba khongthang amani India gi ahanba Republic Day da Indonesia si guest country oikiba adugumna humdraga manga subi India Independence Day gi thoramdasu Indonesia gi lusingba sarugyagadori masi yamna historic oiba mani Indonesia gi president India ra thunglabada taram oi lusingba si unaduna wari sanabada yamna maru oiba hiram kyada khana nainaki kumza English singani ga taragani panasu Indonesia da mahakna satluba matamda leiba ani gi marak tuan mathapak kya pekhat minabagi wafamda yana ba purakhi defense manufacturing amadi supply chain da leiba ani na punna thabak tawminaragani cyber security counter terrorism amadi samudra gi oiba security da su punna satminagani cyber crime gi mayok thabak tawnaba anawba yanaba masu leiri samudra gi oiba safety amadi rescue operation da leiba ani na anawba khongthang kya lokhalagani samudra gi safety amadi security ga mari leinaba agreement amasunga sikhuyek pinare masina crime prevention tawbada mateng oiragani rescue operation ki thabak hena mapung falagani threat kilam da su leiba ani gi marakta puna thabak tawminagani hauki basai khra sida India amadi Indonesia gi marakta bilateral threat ki sangasi wangkhalakri threat amadi market ki oiba anawba khongthang sing paikhanaba sem sari basina leiba ani da kanaba kya phanglagani Indonesia gi president Prabowo Subianto na India ra thunglabaga Rajghat satuna Mahatma Gandhi gi mitamda leisu katuna ikai kumna budki mafam adura leiba visitor bukhas sign tawki
India ki Minister of State for External Affairs Pavitra Margarita Galoina Indonesia ki President na mapamadu satpani New Delhi da leiba Rashtrapati Bawanda Indonesia ki President Sobianto Butaran Opaki Thorama Maspangduki Indonesia ki lusing basina India da thunglaba matungda marueba mapam kya sida sattuna lusing ba kya gunaki Lebani ki merak hiram kya thabak tawminana ba mari wari sinduna yana ba purakhre nasu makhataki Amarobdana Delhi Assembly Mikhal ki damak Bharatiya Janata Party ki aroiba tangka ki manifesto Union Home Minister Amit Shah na phongre Delhi Assembly Mikhal ki damak Bharatiya Janata Party ki aroiba tangka ki manifesto ngasi Union Home Minister Amit Shah na phongre Schedule caste mairoi singgi stipend pina bu wafam yauna naha singgi pathorangi thabakaya yauri Bharatiya Janata Party ki manifesto duda National Capital Delhi da hausi hauzik sathariba miyam ye pathorangi scheme sing makhata na sathanaba wasak yauri Party asigi wasak singi manungda preschool gi postgraduate degree phawgi manungda mai masing tamada lemna mai tamhanana ba thorang kya lokhalagani Delhi da lady balenga ki institute singda lairaba mahiroi singda lemna mai tamhanbigi thorang as lokhatkadabani tuan ba entrance test kya ra saru gyari ba nupa amadi nupi singda lupa lising taraga magi mating pangani masigi mathakta entrance ki damakta makoina sathok singi sangkiba senpham adu reimburse tawgani Schedule caste mairoi singi manungda technical amadi professional course sing tamliba mairoi sing thagi stipend lupa lisingama pigani Assembly constituency humdragi oina sakot thaurangi thabak singda mi yeng sangani nupi amadi angang sing goeba ye pe thaurangi scheme kya party isna paketkani BJP gi oina Assembly seat humdragi manungda seat humfuga nipa na mirep thadokani seat ani amadi National Democratic Alliance yaumina ba party singi mirep singna lamba thingnagani amasum burabi sita JDU gi mirepna lamba thingnagani Dioli sita LJP Ram Bishal gi mirep thadokani Dioli sita LJP gi mirepna Mikhal sita mai pakana ba Akanba campaign chathari BJP gi masak naiba mirep singi manungda Karol AC da Dusanta Gautam Rajouri Garden da Manjinder Singha Gandhinagar da Arbinder yauri hensu pawks da makhatari Delhi talengak pariba AAP gi oina Mikhal asida sit humdra makta mirep thadokli kumza English ngani ga kungi assembly Mikhal sit humdra gi manungda AAP na sit humfu gani thoida sauna mai pakhi Congress party oina Mikhal asida sit humfu gani pa na mirep thadokna ba sem sari nomination file tawbi gi aroiba matam tha asigi taraga tre toiki scrutiny tha asigi taraga ni pa na pangthoki February manga na bot thadana gani hainasu pawks na makhata na report tawrakli Adugo tentang na sumna mayam na thamjaramge hausi ko inadi mayam paw su sumatang sa lusinjarage masum mayam puna anawba update ngami na siya na sinel sige maikidigi mayangi mapamda makata na thamjari mayam puna anawba update ngami na si